Mining tabiru khoi pumna pu image TV na taramna oksaboloina Bajas Kumar na khurumjari ngasigi maroi pauda semaijing khunaudagi irengbam jingkhai nganba amasung sagol sem ngan leiba anigi asiba hakchang imung manung amadi miyamda sinabiyo haibagi mafam kyada wakat khongjang changsinkre relief camp ta leibasingda computer training dairy farming amadi yen yokpagi training pikre Iamadi Thawai Katlawasu Manipur Gilamdi Machet ama Fauba Piroi Haina Meitei Society Hozaigi President Gulab Napundokre Loinana Home Minister Amit Shahana G20 Conference on Aspects of Crime and Security in the Age of NFTs AI Amasung Metaverse Term Hodokre Mapungwe Paulo Virasi Sekmai Police Station gi manung chana leiba lakin thabi khulda kuki militant singna landarakpada khun ngakpa mateng pangba tha sigi mari dagi chatkiba Kakching district ki Sekmai jing khunau dagi irengbam singkhai ngan ba sahi kuntruk apokpa irengbam dhana amasung sagol sem ngan leiba sahi kuntraum doi apokpa sagol se buso babu kuki militant singna pharga tamchina opi naibiraga hatopi khiba amadi makhoi anigi asibakchang lengak na thidok piduna ngasi phawba imung manungda sinabiba ngamdabagi thowongbu yaningdawa phongdoktuna ngasi Kakching district ki Sekmai jing Waikhong Ilang Khangpokpi Langmaidong Lamjau Wabgai amadi kairak na sing mafam singda miyamna wakat mifam chathakre Lamoidong maning awang lekai mairapai bina sinduna Lamoidong maning pokri aso bongpalgi khongnang makhong da sathakhiwa wakat mifam da saruk yarambi kuki militant singna faduna tamchina hapi khraba irengbam singkhai ngan bagi mase leimu pokpom ongbi gitana phongdorpada paliba Manipur lengak asina kuki militant singna tamchina hapi khraba mahaki manaunupa chingkhai ngan ba amadi mahaka chatmin nakhiba ngan leibagi imung manunggi awaba asi ubiduna Makhoi anigi hakchang mak phangdragasu makhoi anigi hakchang da pakkiba phi machet amatu oirbasu imungi mioi singda sinabiduna makhoi gi mathau mangam pangtho hanbiu paliba lengak asina miyamna wariba asi kari amata miyeng sangbi drabra haina warobo phawi amadi miyeng sangbiduna miyamgi awaba asi ko hanbiu haina lengak ki pukning chingchilakli asigi thobok sina mara boiraga leiba Pagi asamai pan gobe ka haini nasi leiba sarkar paliban mapok thongba jingina ekoi bu kai mata miyang changhan bidabra haina khoi warok je ose ekoi miyang thamjahan ni ekoi ye side gi di leigi dawi kwagi na thomongam pangthok chani magi ma phi masi lam tawraga su magi hakchang mong phangan bidraga su magi hakchang da pangi pot phi masi lam tawraga su khoi leigi dawi mung da sinabiu hajani masi moi Ilang Khangpokpi Peace Committee na sinduna Ilang Khangpokpi mamang Laikai Main Road mapanda miyamna wakat mifam phamki wakat mifam sing aduda miyamna long live Manipur gi ngai kai bayaroi kuki militant sing gi su loktho u laikhidraba chingkhai ngan ba amadi ngan lei bagi asiba haksang imung manungda sinau haiba kholau kaya su lauki tu kudatta asiba haksang ane long live Long live Kuki militant sing mamicham hatpa Su kudatta Sagol sem ngan leiba amasung irengbam singkhai ngan bagi thiba khangdana leiriba haksang numit humni gi manungda lengak na miyamda sinabiu haina ngasi khurai saithabi lerk machinda chathakhiwa wakat mifamda miyamna lengak ki pukning chingsinkhre saithabi lerk machin marapai binu sinduna phamkiwa wakat mifam aduda Merapai bilup asigi President Takhel Mayum Bimulan hai hojik thokliba irang asig laksinanaba Government of Indiana tharakliba Central Forcing Misam Miyam ngak palak panate lan pangba lakpani landam asibu ngakliba iraicha sing
हाथोक्पीबा नतना अतै कानबा मतेंग अमा फावबा तौद्री जिंखै nganba amadi ngan leibagi haksang lengakna puthokpiu maitei singi chatnabi matung ina mioi ama lekhidraba matung pangthokadaba thorum thogai kya leibani adubu haksang phangdabana punamak asi namtharaga imung manungi mioi sing sada thaktana leli miyamgi awaba khangbiduna lengakna ariba pambai sinnaduna makhoi anigi haksang phangnanaba thebiu haiki अमरोम दसु समाजम खुनौदगी था असि मरीदगी मफम खंगदना मांगख्रबा सगोल सेम ngan leiba maitai amadi irengbam jingkhai nganba maitai ani gi hakchang ngasi phawwa thiba khangdana leiba asiga mari lenana ngasi mayai lambi gi kaisham thongdagi semaijin phawbur leiba tongan tongan ba afam singda wakat mikham sathagre mayai lambi gi hawbam marak ngangom kaida leiba hawbam marak social union club na sinduna pangthok ki wakat mifam aduga mari lenana asem ongbi purnima na hai lengak na makhoi anigi langla langjin hojik phawba puthokpa ngamdriba asi athu matamda puthoktuna imung manungda sinabiu makhoi anigi aroi mathau mangam pangthok nanaba honabada makhoi anigi haksang phangnanaba thiraga imung manungna wariba asi kohanbiu mahakna makha taraduna hojik oiriba irang asi athubada waruchin ama Pubirau Center na state asida yengleba midyeng asi yaningde koki militant singna misam miyamda onsinduna landarakpa amadi misi mina kaya thohaliba asida center na tuminna yengduna leiba haibasi yamna laibak thibani haiki asibokta India government sina ngasibokta miyeng amata su sangbi gi ba leitri base akoi kamai dona hingmo haibano akoi siu hairibra akoi moi khaktana lehaurage hairibra asigi mayam je akoi khang ba lakpa je ngamjadre ba mama oibi akoi di icha mayam je noi mak si garaga akoi na kamai no akoi hingau dorige akoi je angna hatpi ro si re ba akoi na hairi je National Institute of Electronics and Information Technology Nailit Imphal na Dyna Computer Center kusam naraga kakching da hangliba relief camp singda leiba inmates singda basic computer training pibagi thorom asidagi haudokre kakching sma lekai general hall da pangthokkiba training program haudokpagi thorom da additional district magistrate kakching Moirang Them Kapazit na athoy mithunglen Nailit Imphal gi director and Devachandra na thorom mapu amadi Southeastern Sporting Union Sisu kakching sma lekai gi president Wai Biren na akhana mithunglen oina saruk yakhi Manipur lenga ki joint director district veterinary office Thawal na sinduna dairy farming gi matang da noit hubni chathagadaba skill development training program ama ngasi Thawal district ki Lamding Higher Secondary School da hangliba relief camp ta hudokre lamdam asida hauji thokliba achouba irang asina maram oirga lanjanaktuna Lamding High Secondary School da changjapam loduna leiba inmates singda piba training program hudokpagi thorom da district veterinary office Thawal gi joint director Dr. S. Binod Kumari specialist poultry Dr. Indira Naurem veterinary officer Dr. K. Brojen Singh Muhammad Fazur Rahman Dr. Binita Devi amadi AEO K. Syam Singh na singba official sing na saruk yakhi thorom aduda joint director Dr. S. Binod Kumari na pongdorok tibada hojik thokliba irang asina maram oirga lanjanak laba mioi sing asina masa masagi khun singda hanjin khrawa tungda senthok lambi leinanaba Pandamda dairy farming training program asi sinjabani dairy farming khaktana tana poultry farming piggery farming na singba gi training su numit humni gi pangthok khigani makha tana su Thawal amadi Kakching district ta hangdokliba akhanaba relief camp singda training program asi pangthok nanaba thorang taure haiki training che koine skill development training program on dairy farming sida natana koina mathang poultry farming aduga piggery farming ain tawdana numit humni gi oiba training pijagani mase koina inmate sing sida hayeng magi maramdam da hangraba matamda maduna koigi senthok lambi oinanabagi damakta training sigi sida khanghoba knowledge sing si apply tawjakhina naba aikoina hairiba training ase pijabani aduna inmate sing sida khara aikoigi economy da makoigi income generate tawba yaba khara pambai ama oinanaba tawjabani Panbayai District Veterinary Office Thawal gi Maikaidagi relief camp singda leiba inmates singi damakta dairy product sangom liter humpu tengbang oina piki District Veterinary Office Imphal East District Administration amadi Thongju Relief Committee Imphal East na punna kusam naduna Thongju Assembly Constituency gi manung chana leiba Ideal Girls College akam pata hangba relief camp ta yen yokpagi matang da numit humni
chupna chatharakpa skill development training program among achi lusin kri ngasi lusin bagi thoram the district veterinary office Imphal East ki joint director Dr. L Arun Kumar, veterinary officer Dr. S Sumokanta, veterinary officer Dr. N Ibomsa, veterinary officer Dr. H Lakshmi amadi relief committee asigi president T.S. Tilanandana saruk yaki training program aduda saruk yakiba trainee chama kunromda sakhang se sing yenthoki thoram aduga mari lena district veterinary office Imphal East ki joint director Dr. L Arun Kumar na chathariba training program asi department asiga mari leinaba minister amadi veterinary department ki makok thongba officer singna tongan ba district singda hangliba relief camp singda training program asi pangthoktuna lanjanartuna leiba singbu khudong saba phanghananabgi damak pangthokpani aduga hayengdagi amuk ok loibagi matangda numit humni gi oiba training program chatraba haurgani haiki district administration thawal gi mitjeng makhada wangjing kodongpopui sports complex ta hangliba relief camp ta leiba inmet singna sajaba yening candle haina mingtholaga candle saraba singda ngasi DC thawal ahantem subasna makhogi kusuman yanthokre candle sabagi kusuman yanthokpagi achamba thorom amada DC thawal ahantem subas IS na hai district administration thawal amadi KBK thawal anna kusamna duna inmet singbu senthol lambi lehanana ba pandamda candle making gi skill development program amani pakthokpani madugi mahi oina inmet singna sajaba candle asi puthokpani ngasi fawda makoina saba candle lupa lising kun romgi yon kre candle asibu sariba singi pungning thogatpo oina ngasi makoida kusuman asi yanthoksobani masida lamdam asigi miyam su sogatpiu haina miyamda appeal tawki thabak asibu tawriba singna manipur lengakna chada kontra subsidy oirga banki kuthangda piriba scheme singi khudong saba lobiduna hena sawba sendong phangnaba honabiu haina su inmet singda appeal tawki तेलबा मतमसिदा एकोई रुपा लिसिंग कुनमुकी केंद्र योनबा ngamjakre masigi harau bukungdo bu in hai tare madudagi laiba paisa sing sigi changi bukha lokthorga nasi je koi gi masigi inmate sing sina magi sajagri ba sujagri ba wajagri kusamun oina yamsu yamsu koina makoida nasi si paisa kharga yenthok sabani makhata nasu ekoi gi relief camp sina gi thorag liba yening kendal se ekoi manipur da leriba praja singna support to view view hai basima thamjage aduga yam nungai ba paw mana ekoi gi skill development se ekoi pi gram matung de hojikte amu manipur government ge planning department ge makhada one family one livelihood scheme ge makhada hojikti kai doge da koi se aina la ai riba scheme du gi matung ina ekoi gi bank tagi loan hai se ekoi gi government na 30% subsidy pi ge da wal li ku yang bai bokti noi candle sariba sing se mi ani hum kunchal laga ekoi na masing ngamani na ninga gadi masigi opportunity masu laire tha si taruki namidang pung nipan tabada district amagi magistrate na piba curfew pass paiduna laklaga impact tv da panel discussion yaurga masagi mayumda halakpada forum for restoration of peace ki convener asam kasarbu asam rifles na satpai handana athingba thamkiba thawongbu langsai thaunana yaningdo phongdoksari air gi thong adu logi wangmadani lobu singnabani haina langsai thaunagi convener Rajiv Khetri na thadorpa cherol amana phongdorli cherol aduna makha taribadi numit aduda asam kasar impact tv gi pung taruk ki panel discussion ama yaururga masagi sadong village tamna Imphal dagi lakpada sabungkok amadi Murai village anigi taina bada lairamba Assam Rifles ki check post ta mathau toromba AR gi personal singna curfew gi pass paiduna lakiba me amabu chahan khidabata natana nonglakta pareng lebhanduna usittaba mawongda opi naibik khibagi thawong adu DC amana ayaba piriba sirol ambu ikai khumnabo utriba AR gi lamchat asi government amadi authority amabu singnabani asigumba AR gi mathong hoktaba thong asibu atuma tamda mari leinaba authorities singna yengsin biduna amu hanna thoraktananaba thabak pakhat piu haina su langsai thonagi maike dagi media gi kuthangda lenga ki pokning singchilakli hokyu megi tang ahum dagi hona lamdam asida thokliba kangloki oiba irang sina lamdam asigi miyam punabak sufam nopop khangdaba
mayam asina maram oirga awaba kaya asi yenglaga palel amadi masi akoibada lairiba microfinance HDFC bank amadi atei lanai bank singna sendoi khomba amadi mathoi khomba marup tawba khudimak leibak ki oiba irang asina sakpaba phibam ama lakriba faubadadi makhata na tawbidanaba mari leinaba singda United Committee palel gi convener thorpachol amana khangalakli Homdratre suba banma sob ki thoruk ama oina Thawal Forest Division ki Kakching Range ki makhada laiba Waikong Forest Bit Officer and Brozena lusingduna Waikong ki tuan mafam singda usara sing thaduna banma sob ki thoram pangthokre Waikong laimanai gi apunba club YEC amasung YPC ga loinana Divisional Forest Officer Thawal TS Lokendra gi mejeng makhada Waikong maning Kangjebung lairak achoba amadi Thongkhong lairembegi akoibada usara chamri rom thaki hari Indian Youth Congress ki National President Srinivas Bivina Lusingba Manipur Pradesh Youth Congress Committee ki President and Popular Yawba Congress ki team amana ngasi Moirang Kendra da lairiba relief camp singda changduna inmates singa wari watai sanaduna interaction tokre delegates sing aduna Moirang Konjingbom Laikai relief camp Moirang College relief camp Sandhong Awang amadi Makhada hangliba relief camp singa changduna lairiba inmates singa unaduna wariwatai sanaki bagaloyana makhogi awa ana kaya sing paudam ki Indian Youth Congress ki President Srinivas B Bhina paumi singda phongdokhi bada inmates singi wari awaba nuaitaba awatpa amadi apamba sing tarubada thamoi shokna nuaijade state ki lairiba administration ki machinery singasu makhogi awat apa chang nai na yangsin binabasu pungning chingchen ki congress na su makhoi na angamba chang da irang asi luchinanaba hotnabada achoba thodang logani haina su thajaba piram ki relief camp adu da leiriba inmate sing da su chana thakna polam kaya su mateng pangki loinana delegate sing aduna moirang konjibam lekai da leiba INEC headquarters da changduna Netaji Subhash Chandra Bose ki mitam da leisu katuna ikai khumnaba su utki Manipur Women Convention 2023 gi thomi sing na ngasi Kakching Lamkhai da convention aduda lokhiwa warep sing miyam khupna sogot minasi haina miyang wakhal taminawgi thorum uma pangthokri Manipur Women Convention 2023 thomi sing Asem Nirmal Mutum Khomdon bi KS Laren Tombi Santa Khaidem amadi Kiran Thangjamna sing bakayana laktuna tha asima palda iboyama sumang la sanglen da pangthokki ba convention aduna lokhiwa warep sing security force amasung Thado Fighte Kulai Pipe Singna Maite Singi Kul Amadi Labuk Singbu Kudum Chansinduna Buffer Zone Haina Semli Basi India Lengak na Kudakta Tokadabani India Lengak na Kudum Chansinduna Thamliba Kul Amasung Labuk Sing Kudakta Miyamda Sinagadabani Wayal Kanglongi Matung Inna Afaba Makhalgi Kulai Pipe Thadok Paite Milton Singh Masak Khangdok Kadabani Kulai Thadok Hangadabani Amadi Phajin Gadabani State Asida Oiriba Lengak Laitabagi Fibam Asi Kanglon Naiba Lengak da Hanjin Hananaba Narco Trade Amasung Cross Border Terrorist Singh ga Kusam Naduna Landarak Liba Khongbu Singh Asigi Mathakta India Lengak na Atumatam da Masak Thokpa Thabak Paket Kadabani Manipur da Mireibak Masa Singh Jangchilakba Thingnanaba Khangdok nanaba amasung maramda halan khiranaba akan ba thausil semduna janahan gadabani haibna singba warep sing asi punna lepminaduna hotna minasi phongdoki Manipur me ahumdagi hoduna thokliba kanglopki lan asida lanjanaduna relief camp ta lairiba singi e amadi thawai katlabasu Manipur gi lam machet amata mitop ta piroi haibagi thauna lengjel leiba asi apenba poi haina Unity of Maitei Society Hozai President Laichong Gulab Nangasi Manipur Press Club tapang thokpa pawging from umuda phungdokre mahang makhata na hai thokli bakanglup ki lan asida hakthik dana saitheng phanglaba sing udingba amadi wari sananing bagidabak society asigi mihut sing na ngarang Imphal da lakpani mihut sing asina Imphal yorokpaga tongan ba mafamda hangliba relief camp tara mangada satuna unaruruba matamda relief camp ta leiriba singi Maikei dagi or apa karisulai ti haina phongdolaki adubu isagi iramda michel oibagi penda ba phongdok laduna e amadi thawai katlabasu Manipur lamdi machet ama fawo piroi haibagi achetpa thauna lengjel adu thamlakki relief camp sing da chatluraba matung thokliba kanglupki lan asida aso opan nanglaba singi e mathau tarakpada mateng kharadang oirabasu
Pangnarida ngasi Remski blood bank ta ikatkre khongchat asigi saru ama oina Manipur gi Chief Minister N Biren ga unannabagi appointment lobagi tanja phangdabana Thambal Sanglen gi khutang da Chief Minister da memorandum pisinkre memorandum aduda Manipur gi mapal da lairiba maitai singna Manipur da NRC chatna hanba pambagi chap manaba kholau lairi Manipur ga tainaba border singda fencing khaba lochil lagadi mitop sangba ngamloi igi mari oiriba tangkhul phurukki naw singna mayai da leptuna irang asi loichin bada achouba thodang lobiu hayo pham yauri loinana handaki lan asida laikhidraba athoba singi khubam sananaba honabiu maduda society asi maikai dagi angamateng pangjage haiki Manipur da leiba seso mairapai bi amade club singna atai matamda tongan ba pandam gi makhada thabak tawjarbasu handaki irang asida di chap manaba pandam amagi makhada Manipur kannanaba amadi ingtappa phibam amada laknanaba punna thaudang lobiu hainasu apil tawkhi Pungdara ka thingba da masigi aso irang kanai ne da koi chedi thani henjalakna thani ga nimit tarani kai kai hijal asi bahauda dum mai di misam mayam sigi mata da kam pai ni mapan lai lai da tambal lai di thabak sura chaja bal lai di laro nitik tawde bal lai di makoi si lakam je lai ti Manipur thokli bakang lo ki irang asi tha ani helawa fawda tangdu leitaba amata puraktaba hojik pawba kapna ba leptaba si yamna laibak thibani haina Royal Academy of Law oinamgi chairman su oiba oinam kendra gi hanagi MLA Laishram Radhakishore na phungdokre wafam sing asi hojik hangliba irang asida ranjalaktuna oinam kendra gi manungda leiba Laimram SC Girls Hostel amadi Laimram Government High School da hangliba relief camp da leiba inmate singda Youth Red Cross Royal Academy of Law oinamna chana thanana polam kya mateng pangbagi thoromda phungdokhibani mahakna makhata na hai Manipur da community ani gi marakta nuksinadaba yanadaba amal hakle khanghaudana thokpa thodok amana maram mayum makai kaya tumna mai thadok pikraba Chuchampur da leramba isil inau singna Laimram gi relief camp ta thawai hingnanaba chelak laga saidang duna hinglibani masida CSO sing NGO marapai bi amadi club organization singna angamba mateng pangli Manipur da hojik thokliba lan asi maram sade karamna masi thokhibano kari maramgi thoklibano kanana horakpano haibasi praja singna thigatpa pami India da leiriba citizens sing asi ngakpa ngamdragadi government leirubugi kari kanagani government amagi mathaudi praja singi punsi lanthum ngak senba amadi yaifanaba thawak paikhatpa aduni Pisla hai kadai du pisla ibnu pe khangdi praja singdi nong bagi masida information handalakpa yamna lubadi mayum makai mai thakre makoina tawruba thabak all this assets makoi gi property loina light mangaba kansida ekoi government na leibiri boji phaugi stand si relief camp ta leiba nupi amana hai relief camp ta leiba sing haifam khangdana ware Chief Minister Birena tampaki bunker di thugairo haiduna thugaire aduga singi thugaibra thugaidabra khangdi asina maram oiraga khoirang khoshaunaba ama leire athuba matamda santi pami tangdu leitawa pami aikoi yumda hanjillaga ingna chikna leiba pami wabada haidinga leitre sarkar gi makai dagi yasinaba ama purakpiu sarkar ga kukila hawusinga oina lan thingnabiu wari sanabiu karisu khangdaba praja ekhoida awawa pibiranu haiki sarkar gi magi dagi athuba matamda yasinaba ma ubiro aduga khoi hujiki lalauba singna tawise akhoi misam da tainabi base si kari marang gino siso ai hangjaninge ba haidi moi masen sarkar pendaba dudi moi sarkar masen thingnabiu ba akhoi kai su khangdaba sumaina tawbi base ai amna ai wakhanjida amna nuaitaba mateng pangba aduda Royal Academy of Law oinamgi secretary I Jugesor Singh principal Elijah Maisnam Youth Red Cross ki program officer CS Anjana Devi yauna atai oja singh kaya su saruk yaki amromda thiam apunba mairapai bilup nasu United Protection Committee na bolda lupalising tramagi sel gi tengbang kusinakre mateng pangba aduda thiam apunba mairapai bilup ki president RK Pramo amadi member Soraisham Premlata yauna atai thomi kya su saruk yaki District Administration Bisnupur na apun batengbang lup Bisnupur ga punna khusam naraga Bisnupur gi lokoi pat nakal da leiba all
मिनी सेक्रेटरीट कम्प्लेक्स हांगलिबा रिलीफ कैम्प सरकारना लाउथोकिबा सेल की मटेंग पीगनी हाइबा अदुगी सरुक अमा ओइना अहानबा फेज की लुपा चमगा कैम्प असिदा लेरिबा इनमेट सिंगदा वर्क्स अमदी यास मिनिस्टर गोविंदास कोंथोक जमना खुसिनखरे सेल की तेंगबांग खुसिनबा अदुदा एडीएम विष्णुपुर एच बॉबी शर्मा बीडीओ विष्णुपुर लोइथोंगबम ऋषिकांत एलडीए के चेयरमैन एम अश्नि कुमार अमदी रिलीफ कैम्प असिगी सेक्रेटरी एम बिल्की नचिंग बसिंग सरुक याकी तेंगबांगी सेंफम खुसिनबा अदुगा मरी लेना मिनिस्टर गोविंदास ना फोंदोखिबदा कांगलुप नाइबगी थोंग थादोक्तुना अखोय मसेल नुक्सी चानना हिमिनसी हौजिक थोकलिबा कांगलुप अनेगी मरक्ता लैरिबा इरांग असि सेसो अमदी लुसिंग बसिंगा ngasi नुक्सी चानना लैमिननबगी फिबमदा हंजिन हननबा होनमिनसी नुक्सी चानना लैमिनबना अखोय पुनमकी तुंगी पुंसीदा अफब मायोन पुरकनी हाइनसु मिनिस्टर गोविंदास कोंथौजमना मखाताना फोंदोखी तोंगान एजेंडा कया तुंगोइनन थंबिरम हैरगा शांति हंजरन होनबदा कोई पुन सरुक यामिनसी शांति की लमदा संगमनतना अकोई साफटपा लमदम अमा साफटपा मणिपुर अमा साफटपा भारत अमा अकोई ओइबो ngамलोय हाबा वाफंसे हाना मया पुनोंता अपील तौजे थैंक यू मणिपुर की अपुन सक्तम कायब यारोय मणिपुर दा तोंगान एडमिनिस्ट्रेशन अमा लैब यारोय कुकी मिलिटेंट सिंगी थोंग यानिंगदे मणिपुर एनआरसी चतनहलु अकोई शांति पामी लान पामदिन सिंखोंग सिंगादा तारिबा मैते सिंग महौसागी पुंसीदा अथुबदा हंजन हनबिउ मणिपुर दगी असम राइफल्स सोटोपिउ हाइना ngasi अपुन बमरा पाइबी नुपिलुप तेराखोंग एथलेटिक एंड सोशल कल्चरल ऑर्गेनाइजेशन क्लब तेराखोंग पुन्ना खुसमनदुना कुंभी केंद्र की मनुंग सनबा तेराखोंग मेन रोड लंबीदा वकत खोंजंग चथखरे वकत खोंजंग अदुदा सरुक याखिबी नुपी अमना फोंदोरपदा मणिपुर थोकलिबा इरांग असि कुकी मिलिटेंट सिंगना हौरगा मैतै अखोइना ngakthokpa ngakतनी सिंखोंग सिंगादा लेरिबा मैतै सिंगबु कन्ननबा अथुबदा लेंगाकना थौरांग लौखटपियु अपुनब सक्तम कायननब सिलक्प खुदिंगमक लंदम असिगी इमा सिंगनसु थेंगनगनी मणिपुर लेंगा अनि लैब यारोय मणिपुर अथुबदा शांति पुरउ हाइना फोंदोखि म्यांमार अमदि मिजोराम दगी आइन कायना चंगसिलक्प नार्को टेररिस्ट सिंगना मणिपुर चथरिबा लान असि थेंगननब पुलिस अमदी सिक्योरिटी फोर्स ना लंबीदा अकनबा चेकिंग थौरांग लौखटलिंगै चरक असिदा इम्फाल वेस्ट डिस्ट्रिक्ट की सिंगजमई पुलिस स्टेशन का थंगनना लैरिबा साउदर्न स्पोर्टिंग यूनियन एसएसयू की क्लब की मनुंगदा थंब पोलम कया हुरानख्रे हारि हिरम असिगा मरी लेनना ngasi एसएसयू ऑफिस द पांगथोकपा पावगे मिफम अमदा एसएसयू की प्रेसिडेंट रॉबिन ब्लैकिना हाई हौखिबम मे अनिदगी थोंग लोंदुना लैरुरबा मतुंग क्लब की थोंगी खरना था असि मापनदा ऑफिस असिगी सो हांगदोक्तुना येंगलुबु मतमदा ऑफिस असि हानना सो फकारगा पोट हुरानख्रे हाइबा खंगलखिबनी मणिपुर की लुरबा तंजा हाइबदी अहिंग नोंथिल खंगदना मणिपुर कन्ननब होटनरिंगै तंजा असिदा पोट चै कया हुरानबा हाइबसी लाइबक्तिबनी क्लब असि हौखिबा सही लिसिंग चापन फुमातोय दगी ngasi फावबदा फुटबॉल मसानगी सानरोय कया पुथोक्तुना स्टेट लीग अमदी सीसी मिट सानबा फावबा यावरी असिगुंबा सानरोय कयाबु लमजिंग लिबा क्लब असिदगी पोलम कया हुरान किबा हाइबसी नुंगाइते मतुंग अमुहन्ना थोहनबिगनो हाइरिबा क्लब असि सिंगजमई पुलिस स्टेशन गा थंगनना लैबा खक्ता नतना कवा बाजार की पुलिस अमदी सिक्योरिटी फोर्स कयाना निखी नंगाक सेंदुन लैरिबा फम अमसु ओइरिबनी मरम असिना चेनबसिंग फगतुना आयन की ओइबा थबक लौखटननबा सिंगजमई पुलिस स्टेशन द केस अमा रजिस्टर तौख्रे हाइना महाकना मखाता की यूनाइटेड फ्रंट अमा नतना लैबाक अमा खक्तना साइबर थ्रेट्स पु थेंगनबो ngamloi हाइना यूनियन होम मिनिस्टर अमित शाहना फोंदोख्रे वफम असि हरियाणा की गुरुग्राम द पांगथोकपा G20 कॉन्फ्रेंस ऑन एस्पेक्ट्स ऑफ क्राइम एंड सिक्योरिटी इन द एज ऑफ NFTs AI अमसुंग मेटावर्स हाइबसिदा हौदोकपगी सेशन द वांगांगबदा मिनिस्टर अमित शाहना हाइखिबनी इंटरनेट सिननबा लैबाक सिगे मियोय मिलियन 494 लैरे सिंगनी कुनमंगाददी अटोप मियोय मिलियन चामरी खक्सु डिजिटल वर्ल्ड चंगलगनी हाइकी सही मापन की मनुंग इंटरनेट कनेक्शन की मसिंग असी चादा चनी यांखई गटकी पर जीबी ऑफ डेटा की ममलसु चादा मरफुदा तरुक हंथरे प्रधानमंत्री जन धन योजना की मखादा मियोय मिलियन चामंगा की अनौवा बैंक अकाउंट हांगदोकी अदुगा डेबिट कार्ड ना मिलियन 450 येंथोकी हाइरी अरोइबदा मोरेपा अमुहन्ना
Semaijing Khunodagi Irengbam Zinkai Nganba Amasung Sagol Sem Nganlei Anigi Asibakzang Mung Manung Amadi Miam the Sinabio Haibagi Afam Kia the Wakat Kongyang Sanction Crate. Relief Camp the Labor Sing the Computer Training, Dairy Farming Amadi Yen Yokpagi Training Pikre. Amadi Thawai Katlavasu Manipur Gilamdi Machet Ama Fauba Piroi Haina Maitei Society Hozaigi President Gulab Napundokre Loinana. Home Minister Amit Shahana G20 Conference on Aspects of Crime and Security in the Age of NFTs, AI Amasung Metaverse Storm Hudokre. Ngasigidamakta di Paodam Pijaba Matang Solution Jare Mijang Tabir Bakwai Punopu Amuka Hanna Kurumjari.